Ngasi di prithvi asi sakhot pana kham thengle saning bama fam mikup ta sat pa yare sakhot lamjen asi da iramdam manipur su nong makang na yauri iramdam manipur asi gi sanura kaya na hotnaba aduki matik kan na hotnari mahaki Mapuroiba gi santhok yaudana mahak na pokku machaw semba ngamnaba aduki matik hotnaba nupi kya leiri sairak sida tahai da thodok kaya amasung taw leptri ngasi gi sangai express ta pongba pau singi manungda Kwaidagi tamthiningai oiraba tabada hangoiraba pausingi manungda ama oiriba Mapuroiba Hatpa da Chenaba Amadi lautunaba Nupa jail da Thajinkhibage haiba pau asini pau asi manungda kari yauriba haibasu mayam punna yengminasi Tagen kolom lekai dagi fizam Mohendro mihat kamari lainana mahaki loinabi kaisam ningon fizam ongbi renuka sahi kuntra mapal amadi Mapuroiba hatnaba loktunaba tobung kok makha lekai dagi longjam dorendro sahi kuntra ngasi police na judicial magistrate first class Imphal West 2 gi mamangda puthoklaba matung jail da Thajinkhibage loinana me 13 da makhoi animak amuk court asimak da puthoroknaba khangan khre hairi nambon police na makhoi gi judicial custody numit taruk ni thamlaba matung da makhoi animak ngasi numit yungba matung security gi akanba section thoranga loinana court ta puthorakhi hairi case asigi IOAPP gi kuthang da court ta submit tawrakpa waron gi matung inna tha asi kunga mathoi ayuk pung 8 makhairom tabda Nambon police station gi manung sanba tamphakai sangangai intervillage road ta nupa amagi asiba haksang ama leire haiba pau phangki pau phangbadagi haksang lokhatlaba matung da rims ki mokta thambaga loinana su moto case ama lokhattuna thigatpa haurakhi leikidraba fizam Mohendro mari mata amadi mahaka naknana tinaramba miyoi kaya wahang pohong tawbadagi megi tang kun numidang longjam dorendro ga fizam Mohendro ga satminnaba uki haiba wafam khangnaba miyoi singna phongdorakhi Imphal West District Police amasung Nambon Police ki combined force na tawung khok da leiba dorendro gi mayumda right chathaki mahak masadi mayumda leiram khide adumakpu mahaki yumdagi I taiba firon sing phangba ngamkhi numit adumakta da makha taba thi humbagi thabak chathabada mayumdagi irap laptana mafam amadagi mahak phaba ngamkhi amadi mahakpu wahang pohong tawbada mahaki makhuragi usangdagi I taiba gari phangba ngamkhi amadi Mohendro Piles amadi thengu sizinarga hatpani haibasu khangba ngamkhi loinana makha taba wahang pohong tawbada mihat adu leikitraba Mohendro gi loinabi renuka gi khujin thorang tawroga hatpani haiba khangba ngambaga loinana renuka su police na numit adumakta da phagat khibani haiba wafam phongdokli IO gi report ki matung inna fizam ongbi renuka longjam dorendro ga aronba mari leinai hairi renuka na police ta phongdorokpagi matung inna mahaki Mapuroibana mahakpu mayumdagi mapan thokpa kaya yade ayamba matamda yumda adumak lehalli adubu Mohendro chathokiba matam longjam dorendro ga mahaka anamba matamda aronba mari leinai haina renuka masana phongdokli loinana makha tana thigatpa mathau tabana makhoi anibu judicial custody da thambinaba IO na AFABA gi khuthangda court ta haijaki court na maram chai haina lawbaga loinana makhoi anibu me 13 phawba sajiwa central amadu manipuri central jail da thamnaba khangan ki hairi ngasi makhoi ani court ta puthorakpada khoisaunaraba laikai miyamna makhoi anibu attack tawrakhi adubu masing yamlaba security na kanna ngak senduna court complex pamdaba thodok thokkhide hairi tabada yamna tukat sangai oiraba pau kaya iramda manipur asida nupi kayana nongma kangna satharakli laisaringai matamda lichat warakpa ngamdaba sanura kaya mau oiraba matungda su adumak warakpa ngamde aduna ngasigi kangleisa khudimakta khanganingbadi nupi oirabadi nupigi ima event haibadi aikogi haukraba ahallaman singna satnaramba sakna kanglon thaksiga si thogalon bebar punamak adu mangandana satpa taragadi afaba khunai ama oirakani nupi haibasidi imani ima haibasidi isorni isor leiramdrabadi aikoina ngasi u phangliba malem asi u phangamba haiduna malemgi mipung khudimakna nupi bu awangbo thakta thangtatnei adubu tholakliba thodo wathok sing asidi nupi phattaba sing asi mangan khro haibani haibasi kangleisa khudimakki mafamda thamningi aduga matung tarakpada sugumba thodok sing asi thoktanabagi damakta mipung khudimakta appeal tawjari haiduna phongdoksari amasung mipung khudimakna channel asibu support tawba kawbigano subscribe amadi aikoigi bell icon nambiduna anau video upload tarakpada yengbinaba mayam ngaibiu haiduna aroibo ina channel asigi maikaidagi noluksari